November tha manungda sarkar semdrabadi speaker leader khanduna sarkar semnaba claim tawragani El Ramesor. Saliba November tha sigi manungda state asida BJP ki lenga ama semnaba honadrabadi lamdam asida leiriba miyam amasum IDP singi khalaga aroiboina Assembly Speaker T.A. Saitrabatabu leader khanduna governor da sarkar semnaba claim tawragani haina Kairao Kendra gi MLA El Ramesor na ngarang ngasi Thobal district ki tangjengda solution sinduna APL Apollo UPBC dos amasung Widow exhibition hawdokpa amadi warehouse store ama sangabaga mari leinana paumising unaba amada phongtokre hari MLA Ramesor makatana haikibada saliba November tha sigi manungda kariguma sarkar semawdaba taragadi general election su awaba kya mayunagani masigi mathakta IDP amasum miyamna hauji asi awaba kya mayunari matamni mito amna sasan pairabanina state asida mapu leitri masagi mathauda pukning jangna thabak tawdabana sel laina lambi thong semnabagi tender sing amata tawtri masina maram oiraga pafam kya da lambi sembidri haibigi banna singba kya tawri lambi semba yauna sako thoranga mari laina thadarakhiba fan sing adu utilize tawdabana freeze tawduna lairi MLA singsu khut punduna lairi oriba phiba masida nakhayama singna kariguma sarkar semalaroi hairagana assembly dissolve tawduna election tawbana phai praja wahan badi sumdi aduba kariguma November tha sigi manungda BJP lenga ama semandaba tarabadi speaker saitrabada bu leader khalaga governor da sarkar semnabagi claim tawna sing amasan tamagi wakhalon manaba MLA sing wa khanaba hore Tanja yenglaga laibine ki auramadu da saruk yakibe assembly speaker T.A. Saitrabata na haikibada hausuk phawbigi oina anauba lenga ama sembagi matang da mahaki maikedi ki sabsana khangbaletri aduba BJP ki central leader khara lakan habigi pawdi phangi sarkar sembagi matang asidi BJP state unit ta hangmana hena sungani makti assembly speaker ama oina laibana sarkar sembaga mari leinana koitan tanaraga yaurubana tabana masigi matang da sabsana khangbaleti haina phungtokhi amaram ngasi pangthokiba thoram aduga mari leinana speaker T.A. Saitrabata na haikibada Manipur social thum amasum setmilon da sauna soksilaba state ama oiri adubu naha singna ninghanaba leitana entrepreneurship quality puthok sabada natana masana thabak pijaduna miyoi kya thabak piba simak yamna singthani ngaini mipum kudimak sarkarna government ki thabak piba haibisu oithokti maram aduna naha oiribising sarkar ki thabak khakta ngaiduna leibigi mahutta employment generation tawboromda mai onsinba sungani haina phongtokhi Kuki singna injustice ki mayokta lauriba kholau NIA na namthana bu honari Haukiba matam khara sida NIA yauna tungan me agency singna Kuki jau singi mara leijadraba lusingba kya gi mathakta tungan ba case kya pansinduna sathariba thawong asi akan mamon kanem tawi thawong asi injustice ki mayokta lauriba kholau singbu namthana bu honabani haina CSO Susampur Mar Student Association Tuitha Phai Joint Headquarter amasum Zomi Student Federation General Headquarter Thadorakpa Joint Statement amana hairi Seolasna makhatana hairibana NIA na khulai paidaba civilian leader singda national security the threat tawre haiduna case kya pansinduna selective target tawribasi akan mamona kanem tawi aduga nakalamadana anti-national activity kya amadi Beli district masigi khwaidigi nobu khudam haibu mamang tha September 18 da Nambol Assam Rifles ki Kenboy amadi impus tawduna Assam Rifles ki personnel ani hatkhiba aduni Hausik lariba wathok asigi case sing handle tawbada Kuki jau miyamgi mayokta bias laina awangba thakta sathai aduga makhoigi miyamgi mathakta sathaba ka henba thakdok singda senaba singi mathakta sathaba process chatna lairi khudam oina David Thakpu miyoebigi minung sigi wangwada hatki haina maral siadun NIA ge maikedi asigumba misang mi khainai ba thawong sing sathaba leptuna majority maitai community sing sienari be case sing asi athuba matam da loisinga da bhani tongan me agency sing na makhoigi miyam da misang mi khainai ba mongna thawong kaya sathai Jammu amasum Kashmir gi style Suchampur district ki Henglep subdivision ki manung sanba Khanpi village dana encounter sathari duga Beli dana counter insurgency operation ki thaba asi yamna nemli thaudu odu laikidraba youth sing adu maitai aggression ki meyokta makoi gi lam sing defend tawna bo hona khiba youth sing ni haide na su pau sida makhata na phongdorakli Kangpokpi district ki manung sana lairiba tribal khul kya none district yahona na takshin khri Maru oina Imphal Jiribam lambi gi sarukta lairiba Kangpokpi district ki manung sanba tribal khul kaya nauna district none district salanana ba inter district boundaries reorganization demand committee for administrative
Combination ngarang none the khongjas pangthokhiba Bharat Sarkar ki Union Minister of State for Home Affairs Bani Sanjoy Kumar memorandum pisinduna takshinkhri committee ge maikei gi Union Minister pisin kiba memorandum adu da yauriba warol singdi maru aina Sadar Hills Kangpokpi district ki manung sana lairiba Aimol Siru Inpui Kharama masum Rongmai khul singasi none district ki manung na salanbiu hairiba khul singasi English singa magasama panga marfu gi angan masarukta Tamenglong district ki manung sanna lairam kibani hiramasi gi matana committee si gi maikei digi matam adu digi hauna Bharat Sarkar ki Prime Minister amasum Union Home Minister da memorandum kya pisinduna taknaduna lakibani genuine oiba demand si gi matangda Central Government amasum State Government ki maikei digi positive oiba response kya pirakrabusu haujik phaw sab saba khongthang amatabek lokhati Manipur State Government ki maikei digi inter district boundary asi reorganization tobuga mari lenana district boundary reorganization committee kya semkhre English ngani ga taramathoi English ngani ga taragumde amasum English ngani ga taraga nipanda tuan ba committee kya semkhrabusu tribal khulasi gi genuine demand sing asi haujik phaw thabak oina pangthokri maramaduna iramasi gi matang Union Minister of State for Home Affairs Bandi Sanjoy Kumar na khut thingjin biduna demand asi athubu matamna pangthokna ba honabiu haina taksinki panma yabari Union Minister si ki none khongsat manungda mafam adugi public leaders sing amasum self-help group ki yulusing ba kaya gas unaduna makhoina thiengnari bu khudong sada ba kaya gi matangda interaction pangthokibani Maitai singbu criminal ama oina uhanbegi thawng yaningde Maitai Alliance State asida haujik thoklibi irang asiga mari lainana misang mikhai naiba mongda amasum selective oiba mongda media coverage tawduna Manipur State asigi civil society singa masum Maitai civilian singbu criminal oina uhanna bohona bigi thawng asi Maitai Alliance na kanem tawwi haina lup asina thadorakpa chirol amana hairi chirol asina makhata na hairi bana People's Union for Civil Liberties PUCL Al Jazeera, The Wares, The Prince, The Caravans, The Hindu amasum Editor Guilds of India yauna tuan media outlet amasum organization kharana nakal na makakiweba narrative to Kuki Militant singbu volunteer gi namada promote tawba duga Maitai community singna aran mong uhanbegi thawng asi yaningdi hawkibasai English ngani ga khunga humdegi me humdegi hauna state asida Park sana thulakhiba irang asina maram oiraga miyoi sani gi yankhai gi mathakta lehan khidre loinana miyoi lising kyana lanjena duna lairibani haribo wathu asigi maru oiba maram adu khanganana bohona bigi muhutta media outlet ama organization kharana sumdaba amade selective oiba reporting gi khuthangda division 9 na thabak tawri hairiba bias oiba reporting kya sina Maitai community asi lan pambaduga narco tourism aduga poppy cultivation drug smuggling amasum illegal immigration ga mari lainariba Kuki Militant singi activities singa sina kopsinduna thamli maram aduna hena irang thoknaba mawongda pau pibigi muhutta ethical amasum responsible journalism ama oina makoi tokai tahanaba honabigi muhutta unity sagatnaba romda oina thabak tawnaba appeal tawri hari Poppy thabada sizinaba polam sing mangan takhankhri Songphel mulam amasum lamlai sing phaida poppy pambi thaba sing sizinnaram bahar sing committee against poppy plantation mangan takhankhri hari Urkhul district ki manung sanna Zalengbum Zamkaid office oiba committee sigi convener as hawkipna thadorakpa chirola magi matung ina hairibadi area asida asiguma makal gi poppy thabada sizinaba polam sing mang takhankibegi thabak matung tarakpadu satakhigani haibasi poppy thariba sing khangadabani committee asina larokliba khongthang asida madi lainaba authority search ki lusingba sing amadi miyamna su mating pangdun area asida poppy pambi thadana bohonabada mating pangbiu haina sirol asida appeal torokli IDP singi damak nomagi oiba darkar oiba sizinaba CL isa gi account na hablakpa si yaningdi haiduna IDP singna wakat mifam satakri Relief camp the lady bamioi singi damak nomagi oiba darkar leba sizinana ba CL isa gi account na hablakani haiba si yaningdi masigi muhutta hanagi 6thM da adamak satna hanbiu haina khurkhul da leiba mandap yumpham relief camp yu block ki in charge wahengum ongwi sawi devi na phungtorakli haribo afam singa si DBT 6thM satnaragani haina sarkar gi maikei gi thulakhiba order adu yaningdi haina IDP singna phamkiba sit and protest ka mari leinana phungtokibani mana makhata na hai sayeni helakador irang sida IDP sing awab kya mayung na dunanga sisu adumak laklibani coordinator na awat apa kya phajana yengsinduna salairaga lakiba dunga sidi isa gi account da sel hablakpana karamna calculate tawraga hingna bigi thabak tawani
अनाब क्या यौरक मतम चाना लेंब ngamdabagi khudong sadaba kya mayonari panama asigi mathakta angangsing school fee kayasu tha kya thiba ngamdabana yamna wana lairibani relief camp da lairiba mahairoi singi oinasu senpham kya phangangani haina lainga ki mari lainaba authority singna record kya khongalibu karigumba amata hauzik phawba phangdana lairi ana aye kya yaurak matamda complaint thangatuna hidak langthak kya pibinaba haijabada pibidana lairakhi relief camp da free medical kya pangthoklabasu matik sabe hidak langthak piramba laikhiti piramlabasu expire oiragadaba matam kuidraba hidak kya pisilamki awaba kya mayuknariba ITP singidam nomigoba darkar lebasing sizindanabagidam han relief camp asigi yingsinbagi thabak tawrakhiba coordinator ki thangna miyoy amada lupa martfu masum gram sani gi sing phanglambadusu masama gi account na miyoy amada nomgi oina Shell oina lupa maudraga mangar hengalaga phangalamba sengi gram na hantaragani mai ising na sing isa isa na tauzana ba haina thulak liba sarkari order si hana phanglam liba facility si hengat kadra hairaga kakthalak liba si yamna lebak thibani mangna hai ngasi IDP sing na thingna liba awaba kya si kokna ba khona bigadra hairaga hena awaba ma oina ba thulak liba order si yaningdi hana satna ramba system adumak oina adum satna hanbiyu lainga amadi mari leinaba department singna su IDP singna thengna riba awaba singa si yengsinduna IDP singi weba medical scheme amadi education system ama atuba matamda sembiyu haina su phongtokhi laikhidraba UKNA gi lanmi mari gi aroiba mathomangam pangthokri tha asiki ahumgi angan ba yukri Chuthampuर district ki hengle police station ki kilometer kullom lapna leiba khanpi kulda UKNA ga kunthragatare suba AR ga khuthokna ki thogdokta laikhidraba UKNA gi lanmi mari gi imung manung amadi miyamna Chuthampuर district hospital ki thawai yaudraba haksang sing adu loksilaba matung ngasi nungthil aroiba mathomangam pangthokre hari amaramda laikhidraba miyoi sing adu gi aroiba mathomangam pangthokpa loidri phawba UKNA na Chuthampuर district ka kaukiba total shutdown amara moiraga district adu de miyam gi mahausa ki punsida yamna sauna akaiba piri hari Kuki gi CSO Maheiloi leader singda NIA na nairi NIA na lanjadaba singda FIR lokhatana ba Kuki gi lup ohum na khankhri Maitai ga Kuki ga hana sunabagi tamthiraba thangtok kya thokraba tungda lokhatkiba FIR lising taruk lomadugi matungina tampak lamda lairiba miyoi kya mathang NIA na phatkraba tungda hauji ama Kuki CSO leader sing Maheiloi Lup singda neiba horakli Kuki student organization Chuthampuर Zomi student federation headquarters amadi Mar student association Tuita Phai joint headquarter na punna thadorakwa chiol amana hai mara laijadaba CSO ge Lup sing amasu Maheiloi Lup sing kadai kaya da NIA na FIR lokhalakliba si asumba thongnati khulai paijadaba misamda NIA na case file tawrakliba sina national security da khudong thiba tholakwe hai tampak ki district sing da international oiba thabak thawong sing chathabaga loinana September 18 na khulai paibisina nambol da imbush tawduna Assam Rifles ki personnel ani hatki adubu misang mikhai naiba mong da NIA na mara lejadaba Kuki CSO lusingba sing amasum Maheiloi Lup kya gi lusingba sing da FIR file tawrakliba si maram saba wali Tampak ki mafam singdana counter insurgency operations chathabagi mahutta Indian Army na Chuthampuर district ki henglep sub division manung sanba Khanpi village da Jammu and Kashmir ga manaba mong operation chathaduna mara lajataba misam sing hatki Maheiloi amasu misam oina Indian constitution ki kanglon punamak ningthina ngak bibasing gi matakta ka henba thong chathabiga no haina su sirosin phongtokli amaramda Kuki misam miyam gi matakta military operations chathaba khudakta lapiyu haina Kuki Human Right Council KHRC na takshilakni Chuthampuर ki Khanpi village ta mara laijadaba miyoi mari Indian Army na hatkibagi thong adu yaningdaba phongtokladuna KHRC na sirol amana hai India government na Kuki miyam gi hak khongauna baga loinana mara laijadaba signam thanaba honabigi mayek senglaba khudam ni haina lobi hai UKNA na Kuki miyam gi apama ki matungin Indian constitution gi makada autonomy tanbada thoidokna akaiba leiti India government na UKNA bu terrorist organization ni haina laukhokhibadu Kuki miyam gi maram saba demand nem thanaba honabi gi mek singlaba khudamni malem gi miyam amadi human right body singna UKNA gi ihau asi maram saba masum lonia ba mong da Kuki miyam gi right tan bani haina sakhang bi ba matam oide haina su sirol sina phongtokli Kuki Liberation Army led khulun
KLAL nasu Indian government gi Ministry of Defense na UKNA bu terrorist oin uhona bu hona kibagi thawong adubu yaning da bafung dorakli Lup asina thadorak pa chirola man hairi UKNA na Manipur maram sab mong na separate administration ki demand tawdun lakibani ipai pu gilamda separate administration tan mi ko masi Indian constitution ya ba mong ni Kuki furu ki apamba matung ina thabak tawri ba Lup amada yumpham yawtu ba maral season ba thawong hai ki Chhattisgarh ki Bilaspur train ani thengjanabada mioi mari sikri Chhattisgarh ki Bilaspur district ta ngang passenger train amaga pumkhara train amaga thengjanaba thawdok passenger mari sikri mioi kyan aso open nangri haidi lebak thiba thawdo odu da Bilaspur district ki Jairamnagar train station thokibani min ohawbo singna phongdora pagi matung ina passenger train aduna port pubu train adu thumjan kibani haidi Bilaspur district ki district collector Sanjoy Ahalwal phungtu khibada thawdo odu da mioi mari sire have confirm tawri shibegi masing makata na hengalakpa yaheri passenger sing train adu Korbat ki Bilaspur tamna lakhibani video clip sing the passenger train adu ki ahanba course adu thizinaba adu na maram oiduna pot pubu train adu ki mathakta kakhat ki hari anakpada leiba miyam singa loinana authority na asok pasing kanbagi thabak jathaki madugi matung da lainga ki oiba rescue amasum relief team sing yaukslaktuna mi kanbagi mating pangki rail lambi yaudabana maram aduna train kya cancel tawkre haidena su paus na makatari losilakpo na tendakpa paw lanjenarakli bising akaknaba program amadi policy sathari haibadu Manipur miyam na khangan pamthui haumi Lanjenarak singidamang India government akaknaba program amadi policy sathari haibadu Manipur miyam na khangan bamthui haina Federation of Homina thadorak pa siol amana hairi siol asina hai Manipur thugaina basiliba koki mi phatta kharagi ka hen thabakna misi mina kya thoankhri amadi mayum me kai kya lehandri basi mitai khaktada natana tuan frup singi imung kaya da su sahi ani makai pharaklaba phawa India government na internally displaced person IDP family singam akaknaba thaba amata paikhataraba haibasi India gi citizen amara topom thokpra hairi tedana sumna miyam na thamjage duga hauji koina di miyam paus mata se dusinjarage masu makhata ba anau update miyam punanga mina sena channel sigi makeri gi myang pham makhata na thamjari makhata ba anau update miyam punanga mina se